music se kan bada kamaina something different kamaina puthuk sige kan bada mahi mo tum da music ki kan on da loina ko tune da ro matung ama mada adagi design magi design work da yam to maximum to our best haidare ne koina dum effort thada gi voken one Saya meyakse iyo matamda mana namningi ba mong dada ai sigi sinjida sumaina sigi matang sigi hai ba wari paring sela matung da sigum ba mayaki sei ba ha adum ba sequence naina la kada ba sei me ma pa me da mayakse ju isam sam ko e nde adum ba tatu tasin ya matong na matung da ko music director ani jo ta se mo di sei mayaki bje ibam to pa igi I raga adum loina tokna banga tanya aduga music director na mo magi sur pan ba ki le composer method ki do iraga dum loi ko to da handa ki si film ji ki matang sin di iraga dang loi dre hai tare koi music composer music director ki manak ta putna phaminaraga film director visual director or film director wari ba koi hemanta human inau ki pami ba mo ma to aduga tarak dori ba magi sin sequence de flow mayam do chana na ba chuna na ba de kalakar so manipur da han boy film amagi saida kalakar masing taret punna sakpa ha se Eikhoi Pabunggi hariba film hemanta khuman gi sina khwaidagi han bane ina ta zawata Choirabi nangi samlando haidok lage ikutsina uhalake ngasidi na famda malingi fajabasu loinai dra nung si patuda uduna chatlagani nambu pantung tamna aina semjariba su kharasida yauriba singer nupi nupa moi taret makna aina tawjariba aina khanjaruba chap chana moina sudum ai pama do khangna dum tobi aroba ina hajini all the best to all the team members of Eikhoi Pabunggi